Meitei kanbada inner line permit system chatnaba amadi scheduled tribe onbana waroisin oiroi haina UNLF ke hannagi Chairman Rk Sanayaima phongdokhre waphamasing asi ya school police land leiba MDU hall da pangthokiba mahak masa Rk Sanayaima gi humputara taruk suba mapok kumonga mari lenana apunba khorirol malemgi lupna sinduna pangthokiba writers meet ki humni chanba loishinba numitta phongdokhibane thoromaduda Manipur gi masak naiba kaya su serv yakhe Paumi singna hangba wahangi paukumda Sanayaima makhata na hai matam pumbada ekhoina thabak tawba khudingmak leibak nungsiba miyamgi yaifanaba khanba tungda horakadaba charol surol sing kamaina nungaina lehogani haiba khanthaminaraga madugi miyeng paringda thabak tawba mathautai Manipurda khundaminariba phurupsa khudingmak magi leinariba saktambu ikai khumnaba apunba saktam ama sagatpana thajaningba ngamhanba lengaki chatnabi system ama change furup khudingmakta mathautaba lengaki maongdi makokte hauraga khungangi thak fauba autonomy leiba mathautai phongdokhi Sisu Meitei furup ase machui taba furup mo koy aina naina badadi Meitei ase furup amoina hoje mapangla yam sola furup mo koy yam sing ha de ko se community amoina hingda magi yam individualistic way ba ai hinga loire hai se hannagi bada machin manaw ba machin manaw ina unarakta ba adomba kunai mo koy ko se masigi yamna chaw maram amadi ngasi leriba system asina political system amana amu nungsiba amagi waba amana yengba adumba wakhal bagi mahutta set laga chatnaba adumba wakhal ayegi sen pair lore sen pair loine leibi yai haibrom de chapki bhaita adumba furuma oiho maramna ngasi mak asidasu ekoi Meitei furup ase masi nasagi historical responsibility to lobang aba furup oidri ai khanbada masi ohena bhona mada yam sangi masi khwadi maru oina mathok ta ba condition am di kai ngasi aikoi da leriba historical witness ai bade Meitei di ani suna punba yadab ne se